ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ, "ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯅꯗ ꯇꯣꯛ ꯇꯥꯔꯤ." ꯈꯣꯝꯕꯅ, "ꯃꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯄꯪꯕꯝ ꯐꯥꯔꯒ ꯁꯤꯗ ꯌꯥꯎꯏꯡ ꯏꯜꯍꯜꯂꯒ ꯂꯣꯏꯔꯦ." "ꯍꯦꯔꯥ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯍꯩ, ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯊꯥꯔꯣꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯃ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ 4 ꯄꯣꯛꯄ ꯑꯃꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ "ꯀꯥꯟꯅꯗꯦ ꯃꯃꯥ, ꯏꯇꯥꯎꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯣ ꯈꯔ ꯄꯪꯗꯥꯅꯕꯅꯤ. ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯏꯃꯥ ꯑꯣꯏꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, "ꯂꯦꯝꯕꯤ, ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯔꯤꯁꯦ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯂꯛꯄꯗ ꯌꯥꯒꯗꯧ ꯃꯥꯟꯗꯦꯗ." "ꯏꯕꯨꯡ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯉꯥꯏ, ꯏꯃꯥꯁꯨ ꯉꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯕꯅꯤ. ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ." "ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ. ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ, "ꯕꯦꯝꯃ, ꯅꯪꯕꯨ ꯇꯥ ꯈꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ?" "ꯑꯧ, ꯃꯥꯅꯦꯅꯦ." "ꯅꯪꯗꯤ ꯅꯃꯥꯕꯨ ꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ. ꯅꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯕꯣ?" ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯀꯣꯟꯊꯣꯡꯗ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯪꯂꯛꯄꯗꯨ ꯃꯃꯥꯅ ꯎꯔꯝꯃꯤ꯫ "ꯏꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯪꯂꯛꯂꯤꯕꯁꯤꯕꯣ?" ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯇꯕꯥꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯣꯗꯨ ꯃꯁꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯅꯣꯡꯃꯇ ꯃꯥꯅ ꯃꯍꯥꯛꯁꯤ ꯑꯄꯣꯛꯄ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯛꯇ꯭ꯔꯤꯕꯅꯤ꯫ "ꯕꯦꯝꯃ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯇꯥꯁꯤꯜꯂꯨꯅꯨꯁꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯏꯃꯥꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯍꯩꯉꯥꯟꯗꯣ ꯐꯖꯅ ꯉꯥꯜꯂꯒ ꯏꯃꯨꯡꯗ ꯊꯝꯂꯝꯕꯅꯤ. ꯃꯗꯨ ꯆꯥꯔꯨꯔꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯃꯆꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ "ꯋꯥꯐꯝꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯁꯣꯏꯗ꯭ꯔꯦ. ꯋꯥꯐꯝꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯆꯥꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤ?" ꯑꯁꯤ ꯈꯟꯅ ꯊꯥꯔꯣꯗꯨ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯅꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯒꯤꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯈꯪꯅꯖꯕꯤ ꯑꯃ ꯂꯩ." "ꯑꯩꯁꯨ ꯈꯪꯉꯤ. ꯇꯣꯝꯕꯅ ꯇꯝꯕꯗꯒꯤ ꯇꯥꯔꯦ. ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦ. ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯌꯣꯛꯄꯅꯤ. ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯑꯩ ꯇꯥꯔꯦꯀꯣ. ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯔꯤꯕꯁꯦ." "ꯀꯅꯥꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯇꯣꯝꯄꯣꯛꯇꯨ ꯀꯥꯏꯅ ꯊꯪꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ "ꯑꯗꯨꯅꯤꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯤꯗꯤ. ꯏꯃꯥꯅꯕꯨ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯈ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ "ꯑꯩꯕꯨ ꯋꯥꯐꯝꯁꯤꯕꯨ ꯀꯔꯝꯅ ꯂꯦꯝꯕꯤꯗ ꯍꯧꯗꯣꯛꯀꯅꯤ?" ꯑꯁꯤ ꯈꯟꯅ ꯇꯣꯝꯄꯣꯛꯇꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯣꯅ ꯀꯩꯊꯦꯜ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯇꯕꯥꯕꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯇꯕꯥꯕꯤ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." "ꯏꯆꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯇꯕꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯣꯅ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯕꯥꯕꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯕꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ "ꯇꯕꯥꯕꯤ, ꯏꯆꯥ ꯂꯦꯝꯕꯤꯁꯤ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ. ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣꯗꯨ ꯇꯕꯥꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯕꯥꯕꯤꯗꯨ ꯊꯥꯔꯣꯅ ꯆꯠꯈꯤꯕꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯣꯛꯇꯦꯕꯤ ꯃꯃꯥꯅꯦ ꯍꯥꯏꯕꯁꯨ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯈꯟꯅ ꯇꯕꯥꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫
Asumna namit nini humni haukrabagi tungda Tompokka lembigadu khulgi pukri nakanda hauba khongnang makhongduda phamlaga wari sanarami. Lembi, ai nongonda wam tawdoki khanbani hekta ngamdabi leire adubu ngasidi harigi haina khali. Kari wano adu koina hairibabo. Tompok khonjel tapna magi mamana magi damak luhongnaba atupa nupi hainabadu tamlami. Asengbara ibungdi imada kari haina khongkige. Ainasu wafamdo yare haina khongkre. Tompokki wadu tabada lembidu phuk hawgalaga kaplaga senkirami. Madu ubada tompoksu lembidu khamnabu hotnarami adubu mahakna wa haribdu tadabida lembidu adum senkirami. Lembina kaplaga sensilakpadu tharone inkol tawringaida urami. Bema nangbu kaidoragini he. Lembi mamana lawraklibadu tarabasu karisu haramdana imungda magi kada sangsilaga monda mamai upsilaga kaplaga leirami. Tharosu inkol tawrambadu toklaga masanupi kada saglaklami. Bema nangbu kaidoragini si ima dahayusi. Ima Asi harga lembidu mamada kolaga hikna kaplami. Tharo masanupigi oiriba matawduda nungsa thirami adubu kapliba masanupibu tapna thembiduna kari tawre haina hanglami. Matamduda lembidu mahaka tompokka mari leinaba amadi tompokki luhongbagi wafam pumnamak amata sithadana mamada tamlami. Imagi bema punsi khongsat haibase aikoina uheningba mongda hekta ohenba yaba nate. Masu matangni yadana tawbo oirinida. Asi haiduna tharona masanupibu themjinbirami. Lembi mamana themjinbibaduni hena thamoi kaiba haibadu oirami. Numit adudagi hauna lembidu sada thaktana magi kadagi hendoktana leirami. Makhoi babu isanupigi matawse ayeng ngamtre karino aikoina tawgadabasibo. Mama aisu kari haigadabunu khangtre. Aina ngaklibadi mathanda yawba isanupibu mama oiba pamjiba akoigi mama mapaduni. Aigi isanupina kari awatpa leiredana. Makhoi babu madugi wado hawdokpiraklanu madugi mahut isanupigi mabung harauba yaba kari tawsige haibado madu oina khanasi. Asi haiduna matai manaudu karina phani haina khanarami adubu matai manauna hotnaribadu masanupigi mafamdadi pumnamak aremba tarami. Nakal amaromdana matamna sum hawgibana tompokki luhongbagi matamsu naksilaklami. Tompokki mamana Ibunga luhongamdaisida katu karan tawrakanuko ekoibu mimangduyongi khanganu. Kainu mana haidubo ima hoina pamdaba nasana kari tawkhrage. Tawwi haiba natene tawraktanabani imana haisi. Asi haiduna tompokki mamadu laigi pot punanaba phingairuk adu ningthina taithoklami. Tompoksu du mangai leikaigi marup kharaga mayumdu ningthina semtin sajilami. Asomda lembidu sada thaktabana hemanbana masadu mayang kangchi kanglami. Masadu ison kai magi mondu kangthol seida ngakhatlaga mahak phamlami. Mamitagi sumapidu lepdana sadum tarami. Ibung nangi tamoido onthokna sukalidako. Nupa hoiba noigi puksiase asumna loina taunabra. Asi khana lembidu kaptuna sum leiringaida Zanazabi mata kabok leidu magi kada tapna saglaklami. Lembi nang masung kaptuna da leirabro karasu kawbatam lo kaidauke. Kabok lei nangna di hairiba. Kawtok lo hairaga hekta yadabasi. Aisu kawtok ngamdaba panagana di hotnaribani adubu ngamdabagini. Asi haiduna lembidu kaplaklami. Matawduda kabok leidu lembibu kapatok na nabat thembirami. Matamna sumhawgibana tompokki luhongba numisu yawraktuna leikai miyam sangduna hawhaw tawduna luhonglami. Asomdana lembidu wakhalna anaba haibadu oirami. Tharona makhoi babu haibu isagi bibamse asum yengba leiba gamchi karino upai amadi tawraga wakhal khra nungaina tawsi. Mama aisu kari haigadabunu khangche. Moi babu isanupise luhongnabu hotnabana pharudro. Mama adubu nasanupini yarakadrane yanaba haigadabani. Asi haiduna matay manaudu masanupibu luhongnabu hotnarasi haina wa khanarami. Asumna wa khanaraba tungda khombagi marup amagi masanupada masanupidu thazarasi haina khanarami. Wadu men taraba tungda tharodu masanupigi manakta laklami. Imagi bema
Ima ngasidi wa khara haige. Ima kari wano. Napabunga kupna khanaraba tungda nangbu napabungi marup amagi masada thazarasi haina lepnari. Ima kaino haiduba ayi wasu tatana hekta lepthokliba karigino. Bema ima hoina silisi nangi yai panabani. Asi haiduna Tharona lembi bu thembi rami lembi su mama pagi khallaga makhoina haribadu yarage haina khallammi. Ima nacha ima hoina haribadu yarage. Adunidana isadi haibi inbini phari isa su pothazaro ima su imungi dabu loisina bu honaru khige ko. Asi haiduna Tharodu momonok tuna harauna masagi gadagi thokirami. Lembi mamana thokhrabada bina kapsarami. Numit adudagi numit kharani leiraga lembidu kaboklei hoida laklami. Kaboklei lembiya nang lairo lau aigi kada phamusi. Asi haiduna makhoi anidu kabokleigi kada sanglaklammi. Kadu yobaga makhoi anidu kabokleigi phamungda phamlammi aduga lembina mahaki luhongbagi wafamdu tamlammi. Lembiya ai nangona wama haigi khalise hana kuire. Noida laklaga haibado nungaite khana leirakpani. Asi haiduna kabokleina lembida tompoki mamana mabu pamkhidribagi maramdi mama tomini yokpagini haina hairami. Kaboklei nang na haidu asemuro ima sibo tombiro aduga mase aike pokpusna taba akhoi mana adumaina hai. Lembi kaboklegi wadu tabada mapabung amadi mamada pendaba poklami aduna kabokleida chatlage hairamlaga thuna makhoidagi thoraklami. Lembi ngaikhomi nangbo lembi asi haiduna kabokleidu lembi bu khamna bu hotnarami adubu lembi du kabokleina khamlibu tadabida thuna mayumlomda sakhirami. Lembi du sauna konthonglomdagi sanglakpadu khomana urami. Isa tumbi kaidore aduk sauna sanglaklibadi. Baba imasi ahe pokpi ma natabra. Konana hainu ni isa tumbi namasi nangbu hek pokpu namani. Lembi mapabungi wadu tabada sauna kabokleina hairakpadu tamlami. Madu tabada khombadu masanupida wa haiba ngamda tumina leptuna leirami. Madu ubada lembisu sauna imungda sangkhirami. Tawriba mataudu Tharosu magi kada tumina tadu leirami. Masidi aronba pumba aphongbu ulakli. Masigi numit asidabu lakhanbiganu haiduna sembiba mapudan isabani adubu pumna makaremba tari. Asi khana Tharodu lona kapsarami tanjaduda khombasu kaduda tapna wakhal wana sanglaklammi. Mama nangsu amu kaptun leirabro. Nakhoi babu masigi numit ase lakani khanbada nanai nupina ahing kayani tumkitaba. Isana mama bu poktabini khanglakpa mikupta ai bahanya tama matau ulakpado ai khangba ngamloi. Asi haiduna Tharodu higna kaplammi. Khombadu magi nupina adumna pukning sonthabadu yengba nungaisaramde. Mama karigi isana nangbu hainadam utkadoribano. Asuk sanglaba matamse nayado kadauba kaya chadana. Mabuda pizaduna laklibana natro. Nahan makai haidabagi madu waruzabagi doribani. Asi haiduna khombana magi nupibu themjinbirami. Asomdana lembisu magi maphamda asukuibasi minami haina warauzarami. Amusu mabukningda mamana mabu mirai birabadi haina kizarami. Imana ibu apupu masanate haiduna mirai rabadi. Aidi kanade ima haina kaugani. Asi khana lembidu mathamo yamna sontharami. Nakalamaromdana tompoki nupidu marin yamna tanbi nupi oirami. Tompoki mamana karaidiki haizindana ibu asuk suningdabi sibu imong oiribano. Ai khangjeda ai. Asi haiduna Tompoki mamadu imumagol saribadu isaw lang-langduna sitin singjilami. Tompokna ima kaidore adukana isaw langlibadu po. Tompoki mamana ibunga nangi nupi suningdabi sida imung manungse khara siting singjilo hayuni nangbo. Ima kainuni imana pamja lawkhiba khutchabi namawni maning tawjasano. Asi hairamlaga tompoktu tumini imungda sangkhirami. Masagi wadu tabada tompoki mamadu masada ngakna yengduna lehorami. Kainuni masibo ainadi magi phanaba hairaga mana hairamliu mayamsina karino. Asi khana tompoki mamadu
ꯃꯪꯒꯣꯜ ꯂꯝꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯥꯔꯣꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯈꯣꯝꯕꯅ ꯃꯃꯥ ꯅꯪꯕꯨ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯨꯔꯣꯅꯦ ꯊꯥꯒꯠꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯊꯥꯔꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯨ ꯃꯃꯥꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯕꯣꯏ ꯈꯜꯂꯝꯃꯤ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯍꯥꯟꯅꯗꯤ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯈꯨꯗꯤꯡ ꯃꯃꯥꯅ ꯊꯦꯝꯗꯨꯅꯇ ꯂꯥꯛꯄꯅꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯕꯅꯤ ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯔꯣꯗꯨ ꯃꯆꯥꯅ ꯃꯥꯕꯨ ꯍꯩꯅꯗ꯭ꯔꯦ ꯈꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯊꯦꯝꯂꯔꯣ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕꯗꯨ ꯊꯥꯔꯣꯗ ꯍꯥꯏꯐꯦꯠ ꯉꯪꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕꯕꯨ ꯕꯥꯕꯥ ꯏꯃꯥꯅ ꯑꯩꯁꯦ ꯑꯄꯣꯛꯄꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯊꯣꯛꯂꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯃꯥꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯊꯥꯔꯣꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯨ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤ ꯇꯥꯊꯣꯛꯏ ꯍꯥꯏꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯝꯕꯗꯨ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯝꯃꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯗꯨꯗꯤ ꯅꯃꯥꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤꯅꯦ ꯅꯪꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯒ ꯄꯥꯕ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯗꯤ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯏꯆꯥꯗ ꯋꯥ ꯂꯣꯠꯄ ꯅꯠꯇꯦ ꯏꯆꯥꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯣꯏꯕꯒꯤ ꯂꯣꯠꯄꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡꯗꯨ ꯏꯄꯥꯅ ꯁꯣꯏꯗꯅ ꯂꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯊꯣꯛꯂꯝꯃꯤ ꯕꯥꯕꯥ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯋꯥꯔꯤ ꯍꯥꯏꯗꯨ ꯂꯤꯔꯣ ꯏꯆꯥꯇꯣꯝꯕꯤ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯌꯥꯔꯣꯏ ꯁꯠ ꯂꯤꯔꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯈꯣꯝꯕ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯕꯣꯛꯅ ꯌꯣꯛꯄꯅꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯕꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯊꯥꯀꯣꯏꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕ ꯅꯨꯄꯥꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯇꯥ ꯈꯣꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ ꯏꯃꯥꯅ ꯗꯨꯛ ꯍꯟꯊꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯕꯦꯝꯃ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯍꯥꯏꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯈꯣꯝꯕ ꯈꯪꯅꯕꯗꯨ ꯇꯣꯛꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯕꯥꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯣꯝꯕꯒ ꯑꯣꯏꯅ ꯍꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯣꯝꯕꯅ ꯊꯕꯥ ꯅꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯁꯤ ꯇꯥ ꯈꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯅꯣ ꯊꯕꯥ ꯃꯇꯥꯡ ꯆꯥꯅ ꯇꯧꯔꯤꯅꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯊꯟꯇ ꯁꯤꯖꯒꯗꯕꯅꯤ ꯈꯣꯝꯕ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯃꯟꯗꯕꯗꯨꯗ ꯅꯝꯗꯅ ꯆꯦꯜꯂꯝꯃꯤ ꯑꯍꯜ ꯈꯔ ꯊꯥꯗꯨꯅ ꯊꯕꯥꯒꯤ ꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯊꯕꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯃꯈꯣꯏꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯝꯕꯒꯤ ꯃꯕꯣꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯣ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯗ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯐꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯄꯁꯤ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯈꯟꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯒꯤ ꯃꯕꯣꯛꯇꯨ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥ ꯆꯦꯜꯂꯛꯂꯕꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯈꯣꯝꯕꯒꯤ ꯃꯕꯣꯛꯅ ꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯤꯛꯅ ꯂꯨꯍꯣꯡꯂꯝꯃꯤ ꯏꯁꯨ ꯏꯕꯦꯝꯃ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯑꯕꯣꯛ ꯅꯁꯨ ꯃꯨꯟꯅ ꯇꯥꯖꯒꯦ ꯌꯦꯡꯉꯣꯏ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯒꯤ ꯃꯕꯣꯛꯅ ꯊꯕꯥꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯝꯃꯤ
ꯊꯕꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯣꯝꯕꯒꯤ ꯃꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯥꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯕꯦꯝꯃ ꯊꯕꯥ ꯊꯥ ꯂꯦꯞꯂꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯑꯀꯟ ꯑꯔꯥꯛ ꯁꯨꯔꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥ 8 ꯁꯨꯔꯛꯄꯗꯨꯗ ꯃꯄꯥꯝꯗ ꯆꯥꯛꯅꯧ ꯇꯝꯕ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯒꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯈꯠꯄꯤꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯗꯣ ꯊꯥ 9 ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯊꯕꯥꯒꯤ ꯃꯄꯥꯅ ꯃꯃꯥ ꯃꯗꯨ ꯃꯥꯅ ꯍꯥꯟꯅ ꯈꯜꯍꯧꯒꯗꯧꯕꯅꯤ꯫ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯄꯥꯗꯨ ꯆꯥꯎꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯒꯣꯏꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯃꯨꯡ ꯑꯃꯅ ꯊꯕꯥꯕꯨ ꯊꯥ 9ꯀꯤ ꯆꯥꯛꯀꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯕꯥꯗꯨ ꯊꯥ ꯁꯨꯔꯛꯇꯨꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯥꯌꯣꯛꯅꯕꯤ ꯀꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯒꯤ ꯃꯊꯧ ꯃꯉꯝꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯊꯕꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯛꯎ ꯍꯥꯏꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯕꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯄꯦꯟꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯂꯧꯈꯠꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯁꯤ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦꯗꯅ꯫ ꯃꯃꯥ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯏ? ꯑꯩꯁꯨ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯏꯆꯥꯕꯨ ꯏꯟꯊꯣꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯏꯟꯊꯣꯛꯂꯝꯒꯗꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯦꯟꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯦ꯫ ꯈꯣꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯅꯦ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯛꯅꯕꯗꯣ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯦ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨ ꯌꯥꯅꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯝꯗꯅ ꯈꯣꯝꯕꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯝꯃꯤ꯫ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯃꯨꯕꯤꯗꯨ ꯂꯦꯝꯕꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯄꯣꯛꯄ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯆꯍꯤ 4ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯈꯔ ꯈꯖꯤꯛ ꯍꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯃꯨꯕꯤꯅ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯇꯃꯨꯕꯤꯒꯤ ꯃꯃꯥꯅ ꯕꯦꯝꯃ ꯅꯪꯅ ꯃꯤꯆꯥꯕꯨ ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯗ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯑꯩꯅ ꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯗꯣ ꯑꯉꯥꯡꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯒꯤ ꯃꯃꯥꯅ ꯇꯃꯨꯕꯤꯗ ꯐꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯃꯨꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯅꯄꯨꯔꯣꯏꯕ ꯂꯩꯔꯒꯅ ꯍꯦꯛ ꯑꯉꯥꯡꯗꯣ ꯂꯨꯅ ꯍꯦꯛ ꯃꯇꯧꯁꯤꯅꯣ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯥꯅ ꯊꯣꯛ ꯂꯩꯖꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯨ꯫ ꯍꯣꯏ ꯏꯃꯥ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯇꯟꯖꯥꯗ ꯂꯦꯝꯕꯤꯕꯨ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯒ ꯂꯩꯇꯕ ꯇꯟꯖꯥꯗꯅ ꯂꯦꯝꯕꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯇꯟꯖꯥꯗ ꯇꯃꯨꯕꯤꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯁꯤꯅꯅꯦ ꯀꯧꯕ ꯂꯝꯕꯁꯦ ꯁꯨꯛꯇꯥ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯍꯥꯏ ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯔꯥꯏ ꯂꯩꯒꯦ ꯃꯤ? ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯥ ꯏꯇꯥ ꯂꯥꯏꯐꯅꯕꯤ ꯁꯥꯟꯅꯕꯅꯦ꯫ ꯌꯥꯔꯦ ꯈꯔ ꯁꯥꯟꯅꯔꯗꯤ ꯑꯩꯅ ꯆꯥꯕꯒꯤ ꯀꯣꯜ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇ ꯐꯦꯡꯂꯨ ꯂꯥꯎ꯫ ꯏꯃꯥ ꯑꯩ ꯇꯜꯂꯦ ꯑꯩꯅ ꯐꯦꯡꯉꯨ ꯍꯥꯏꯗꯤ ꯐꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯅ ꯂꯦꯝꯕꯤꯒꯤ ꯃꯅꯝꯗ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯐꯨꯕꯗꯨꯗ ꯅꯥꯗꯨꯅ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯗꯨꯅ ꯐꯦꯡꯂꯒ ꯍꯩꯔꯝꯃꯤ꯫ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯄꯤꯗꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯇꯩꯊꯣꯛꯂꯒ ꯃꯃꯥꯇꯨꯅ ꯆꯥꯔꯝꯕ ꯀꯣꯟꯗꯨ ꯐꯦꯡꯂꯝꯃꯤ꯫
ꯑꯩꯅ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯔꯤꯁꯤ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯊꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯝꯕꯗꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯔꯒ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯕꯥꯕꯥ ꯑꯩꯒꯤ ꯍꯩꯉꯥꯟ ꯂꯩꯔꯛꯄ꯭ꯔꯣ ꯏꯆꯥꯒꯤ ꯍꯩꯉꯥꯟꯁꯨ ꯆꯤꯅꯤ ꯃꯄꯥꯛꯁꯨ ꯂꯩꯔꯤ ꯁꯤꯁꯦ ꯂꯣꯏꯅ ꯆꯥꯔꯣ ꯏꯆꯥ ꯇꯣꯝꯕꯤ ꯃꯗꯨ ꯂꯣꯏꯅ ꯆꯥꯕ ꯌꯥꯃꯜꯂꯤ ꯍꯩꯉꯥꯟꯗꯣ ꯆꯥꯔꯣ ꯆꯤꯅꯤ ꯃꯄꯥꯛꯇꯣ ꯏꯃꯥ ꯊꯝꯖꯤꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯆꯤꯅꯤ ꯃꯄꯥꯛꯇꯨ ꯂꯧꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯥꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯆꯥ ꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯩꯉꯥꯟꯗꯣ ꯆꯥꯔꯣ ꯆꯤꯅꯤ ꯃꯄꯥꯛꯇꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯔꯣꯀꯣ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯍꯩꯉꯥꯟꯗꯨ ꯆꯥꯕ ꯍꯧꯏ ꯈꯣꯝꯕ ꯃꯆꯥꯅꯨꯄꯤꯅ ꯍꯩꯉꯥꯟꯗꯨ ꯄꯥꯝꯖꯅ ꯆꯥꯕ ꯎꯔꯒ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯊꯕꯥ ꯅꯪꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧꯁꯦ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯑꯁꯤ ꯈꯟꯅ ꯈꯣꯝꯕ ꯃꯈꯨꯠꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯇꯣꯝꯕꯤ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯅꯪꯁꯨ ꯍꯩꯉꯥꯟꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯣ ꯏꯄꯥꯁꯨ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯃꯨꯕꯤꯅ ꯂꯦꯝꯕꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯅꯧꯔꯤꯕꯤ ꯂꯦꯝꯕꯤꯗꯨ ꯃꯃꯥꯇꯣꯟꯒ ꯏꯌꯥꯛꯄ ꯃꯤꯆꯩ ꯃꯤꯐꯨꯗ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯃꯨꯕꯤꯅ ꯂꯦꯝꯕꯤꯗ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯒꯤ ꯁꯟꯊꯤ ꯈꯨꯜꯂꯨꯁꯨ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯥꯇꯣꯟꯕꯨ ꯀꯤꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯥꯛꯂꯒ ꯁꯟꯊꯤ ꯈꯨꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯝꯕꯗꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯉꯟꯅ ꯍꯜꯂꯛꯂꯝꯃꯤ ꯑꯗ ꯂꯝꯄꯥꯛꯇ ꯃꯇꯣꯝꯇ ꯐꯝꯂꯤꯕꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯤ ꯈꯟꯅ ꯈꯣꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯕꯥꯕꯥ ꯏꯃꯥꯅ ꯁꯟꯊꯤ ꯈꯨꯜꯂꯨ ꯍꯥꯏꯗꯅ ꯁꯟꯊꯤ ꯈꯨꯜꯂꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯃꯥꯅꯕꯨ ꯏꯆꯥꯗ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯂꯦꯝꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯏꯄꯥꯗ ꯇꯝꯗ꯭ꯔꯤꯕꯗꯤ ꯕꯥꯕꯥ ꯏꯃꯥꯅ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏ ꯏꯆꯥꯇꯣꯝꯕꯤ ꯂꯥꯛꯑꯣ ꯄꯥꯎꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯕꯥꯕꯥ ꯏꯃꯥꯅ ꯁꯟꯊꯤ ꯌꯥꯝꯅ ꯈꯨꯜꯂꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯗꯤ ꯀꯩꯁꯨ ꯐꯨꯔꯣꯏꯁꯤ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯈꯣꯝꯕ ꯆꯠꯅ ꯆꯠꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯍꯥꯟꯅ ꯊꯥꯖꯤꯜꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇ ꯁꯟꯊꯤ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯁꯟꯊꯤ ꯀꯌꯥꯝ ꯈꯨꯜꯂꯛꯏ ꯂꯦꯝꯕꯤ ꯇꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯟꯊꯤ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯃꯨꯕꯤꯗꯨ ꯁꯥꯎꯗꯨꯅ ꯁꯟꯊꯤ ꯈꯤꯇꯪ ꯈꯨꯜꯂꯛꯏ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯃꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩ ꯅꯪꯒꯤ ꯅꯇꯥ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤꯗꯨ ꯈꯣꯝꯕꯗ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕ ꯇꯃꯨꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯥꯍꯨꯝ ナꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯇꯃꯨꯕꯤꯁꯨ ꯀꯞꯇꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯇꯥꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯝꯕꯅ ꯊꯕꯛ ꯆꯠꯊꯣꯔꯛꯂꯕ ꯀꯥꯟꯗ ꯂꯦꯝꯕꯤ ꯃꯇꯣꯝꯇ ꯊꯅꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯌꯨꯝꯂꯣꯟꯅꯕꯒꯤꯗ ꯍꯦꯛ ꯊꯅꯝꯂꯒ ꯆꯠꯂꯝꯃꯤ ꯈꯣꯝꯕꯒꯤ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ ꯁꯥꯃꯨꯅ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤꯗ ꯑꯁꯨꯝ ꯊꯝꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅꯁꯨ ꯄꯥꯝꯂꯝꯂꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤ ꯗꯥꯗꯥ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯂꯥꯛꯂꯒ ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯧꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯅꯤ ꯅꯨꯄꯤꯗꯨ ꯃꯃꯥꯡꯒꯤ ꯈꯜꯂꯤꯉꯩꯗ ꯃꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯏꯗ꯭ꯔꯤ ꯏꯅꯦꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨ ꯍꯦꯛꯇ ꯏꯌꯥꯝꯕꯅ ꯁꯤꯜꯂꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯅꯝꯗꯅ ꯈꯣꯝꯕꯒ ꯊꯔꯣꯒ ꯎꯅꯍꯜꯂꯝꯃꯤ ꯑꯍꯥꯟꯕ ꯎꯅꯕꯗꯨꯗ ꯌꯥꯅꯗꯨꯅ ꯈꯣꯝꯕꯅ ꯊꯔꯣꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯊꯔꯣ ꯎꯕꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯅꯪꯒꯤ ꯏꯃꯥꯅꯤ ꯏꯃꯥ ꯀꯧꯋꯣ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯅ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯈꯣꯝꯕꯕꯨ ꯈꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯔꯣꯅ ꯂꯦꯝꯕꯤꯒꯤ ꯃꯄꯨꯛ ꯄꯦꯟꯅꯕꯇ ꯍꯣꯠꯅꯔꯝꯃꯤ
ꯑꯗꯨꯕꯨ ꯂꯦꯝꯕꯤꯅꯗꯤ ꯊꯔꯣꯗ ꯍꯩꯅꯗꯕ ꯃꯇꯧ ꯑꯗꯨꯃꯛ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯝꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯦꯝꯕꯤꯗꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣꯅ ꯂꯁꯤꯡꯒꯤ ꯐꯤ ꯑꯃꯅ ꯏꯁꯤꯡ ꯂꯧꯊꯣꯛꯂꯒ ꯂꯦꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯅꯞꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯗꯨ ꯏꯪꯊꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯐꯤꯂꯨꯝꯅ ꯑꯃꯨꯛ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ꯫ "ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥ ꯅꯪꯅ ꯆꯥꯅꯅꯕ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯂꯨꯈꯤꯒꯦ, ꯅꯤꯡꯊꯤꯅ ꯍꯤꯞꯂꯝꯃꯨꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯄ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯅꯣꯡꯃꯇ ꯇꯃꯣꯕꯤꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯍꯣꯠꯅꯕꯤꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯣꯠꯅꯕꯤꯕꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯊꯔꯣꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯦꯝꯕꯤꯗꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯁꯨ ꯏꯪꯈꯣꯜ ꯇꯧꯕ ꯌꯥꯎꯒꯦ." ꯊꯔꯣ ꯂꯦꯝꯕꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ?" "ꯏꯃꯥ ꯀꯞꯇꯦꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯂꯦꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯛꯄꯅꯤ꯫ "ꯏꯆꯥꯇꯣꯝꯕꯤ, ꯑꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯅꯪꯅ ꯅꯃꯥꯕꯨ ꯍꯩꯅꯗꯕ ꯄꯣꯛꯂꯗꯤ ꯈꯟꯅ ꯅꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯤꯕꯅꯤ." "ꯕꯥꯕꯥ, ꯑꯩ ꯏꯃꯥꯅ ꯍꯩꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯈꯠꯆꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯕꯥꯕꯥ." ꯊꯔꯣꯅ "ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯏꯃꯥꯅ ꯃꯤꯔꯥꯏꯒꯗꯒꯦ? ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯄꯨꯝꯅꯃꯛꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫